Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okjari. Ngasi sumahau sangom Yambung kun suba tangkak amok pudana lagjari. Mayam punna taminarasi. Mathangge yuk anganbani. Memton aseng mapisol set laduna sumangi kajin thangba gate mayaduda piktakna rasiling ni sariba laisang machasida hirang nirang kaya haptuna dub candle kaya na loinana khurum jana bachang lai. Ningthouja khudingi yumpham adubu konbiribi ima lairimbi mahakpu thaugal tawjabani. Ngasisu machasingi damak imong adugi damak yaiphamangol thongninjari. Naubiso ayukto mi lakani haibaduna nganta hogatli. Janusu laktuna naubiki mating pangsanbiri. Nachibu hogatru bahauzu phawba. Hogatri hongdoklami kem khumlakti. Kaigi made. Chatlo khak hairi. Ai hongdoklake se. Ja se thangalamako. Hoi. Janu thoibiki romda changlai. Kangkhal do hogat piraga Ningthouja sembiri. Thaibiya. Nasangam dabra. Janu phamung maji duda phamtharai. Thoibiki manak nakna phamlakbaduda maisa khara phawrakpagum tawrai. Panthadi Thoibiki laibakta makhut adu thammi. Sidi mai horena. Janu do prap thokraga phi amonba macha amada ising khara chotlaga Thoibiki laibakta thambirai. Nasayam kana sagale kaino macha sinse hidak janaba. Janu na hogat ke tawbaga Thoibina khudangdo ta pharai. Kadawrge ai kem tawde asukana lai hawr sidabo kem tawde ye sirage haibra. Janu do kalab lausalam laga thokre. Naubia jana ba kari lege thaw yaw bana daba nache do lai hawda hori. Kem kana tawge che Janu khara sagat hawre kaino ma bijaraga hidak bijana ba tawse ja sidi loiram khiroine tongana kitang magi saru khaglon khalomda. Hoi, glass amtang lalagi. Hai, kari siyam bahurabra na hai. Ngana lagani na hayrakpani ko. Ima, chichi do masangam di hayi. Ha, nachiba. Janu na fever khara ta hawi ma. Memton kitchen dagi phathok lai. Thuna Thoibiki manak di chang lai. Abem. Nasangam dadi ima da haiba yadra ni nangbo. Sidi yam sarina. Kamdawniya, Dr. Chatsiro. Yani ima. Janu sa biscuit karanga jangang glass amaga puraga changlai. Paracetamol laikibra na drima. Sidadi amata bulayram laro. Thoibagi manakta layram gani. Ima lawrake. Ay lawrage ima. Yambung laikibra na dra. Hoi, lawro. Laikibani. Achapol se khara bijara mo ima. Hoi. Janu thokre memton samachada onsinduna. Abem, si khara jasinse. Thaibi chaning dihaiduna mangak hairi. Si jadadi hidak jawi arroine ningai tongno. Kitang jasinse. Janu hobe janglakpani arab khonjal kalab yamna sauna phone wari santana leirami. Amatana thon ki bayar yamna kupna senaramo. Ai kuiro pung khara gi matungda yorukna batawge. Likul pumba makhoi ani noigani. Macha nupa du made khara sathina lakno aina yaba pire. Jaksina lairiba natro made. Ai bu singna basu sari. Kaya amuk yamna tawba ngambage haibado kok macha singduna khangnaba honade. Mit chama panba nakong chama panba mine haibase hana khangnaba honadaba laibak thibane moigi. Janu jangsinduna kawbu sungamda wari duda masado ipaso pakatli. Tapna makhol thokhanda maning amuk halai. Thongjaldagi malai khangnaba laptakna kawduna muk changlai. Januna kawpagi khonjal aduda arnab phone du thamkri. Mamai leithokduna thongjallomda yinglai. Kidawra? Hidak lawge lakpani. Karida? Paracetamol tablet do adu lawge na. Kidawrage? Thoibido masa fever da hawba. Abemba, kayam kana. Khara sagali. Ai puragi, chalamo. Hoi.
Tanjadꯨꯗ ꯂꯩꯕ ꯍꯣꯏꯁꯨ ꯌꯧꯁꯤꯜꯂꯛꯂꯦ ꯃꯪꯒꯣꯜꯗꯨꯗ ꯃꯔꯥꯡ ꯇꯧꯔꯝꯃꯤ ꯆꯅꯨꯅ ꯊꯣꯛꯂꯛꯄ ꯎꯕꯗꯨꯗ ꯃꯦꯝꯇꯣꯟꯅ ꯅꯪ ꯑꯃꯇ ꯌꯦꯡꯉꯝꯃꯨꯀꯣ ꯑꯆꯥꯄꯣꯠꯇꯤ ꯈꯔ ꯆꯥꯁꯤꯟꯈ꯭ꯔꯕꯅꯤ ꯍꯣꯏ ꯏꯃꯥ ꯏꯆꯦ ꯍꯦꯛꯇ ꯐꯝꯂꯒꯦꯀꯣ ꯍꯣꯏ ꯐꯝꯁꯤ ꯀꯥꯈꯠꯄꯤꯔꯛꯑꯣ ꯏꯆꯦ ꯑꯩꯗꯤ ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯌꯧꯍꯟꯅꯤꯡꯕꯅ ꯃꯤꯠꯀꯁꯦ ꯑꯃꯠꯇ ꯍꯦꯛ ꯎꯏꯁꯤꯜꯂꯨ ꯌꯥꯕ ꯅꯠꯇꯦ ꯃꯦꯝꯇꯣꯟ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯛꯂꯤ ꯂꯩꯃꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯉꯁꯤꯗꯤ ꯏꯃꯧ ꯎꯅꯍꯟꯗꯧꯅꯤꯀꯣ ꯏꯆꯦ ꯃꯁꯥꯕꯨ ꯀꯟꯅ ꯉꯝꯗꯦꯅ ꯍꯤꯞꯂꯤꯅꯦ ꯍꯩꯃꯥ ꯀꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯤꯅꯣ ꯏꯆꯦ ꯂꯥꯏꯍꯧ ꯊꯣꯏꯅ ꯀꯟꯅ ꯉꯝꯗꯕ ꯅꯠꯇꯦ ꯏꯁ ꯄꯥꯈꯠꯂꯨꯔꯦꯗꯅ ꯑꯩꯗꯤ ꯅꯍꯟꯕꯒ ꯌꯥꯕ ꯃꯇꯝ ꯅꯠꯇꯦꯀꯣ ꯏꯆꯦ ꯅꯨꯃꯤꯠ ꯊꯕꯥꯟ ꯌꯦꯡꯕꯗ ꯃꯤꯠ ꯆꯣꯠꯂꯕꯅꯤ ꯏꯃꯧꯕꯨ ꯀꯔꯤ ꯅꯨꯃꯤꯠꯇ ꯂꯧꯕ ꯆꯠꯀꯗꯒꯦꯅ ꯈꯟꯕꯗ ꯂꯩꯃꯒꯤ ꯋꯥꯗꯨꯗ ꯃꯌꯥꯝꯗꯨ ꯋꯥ ꯅꯣꯛꯂꯤ ꯃꯦꯝꯇꯣꯟꯁꯨ ꯑꯔꯅꯥꯞꯄꯨ ꯀꯧꯔꯨꯒꯦ ꯈꯟꯅ ꯍꯧꯒꯠꯀꯦ ꯇꯧꯕꯒ ꯃꯁꯥ ꯏꯅꯥ ꯅꯥꯟꯅ ꯏꯆꯝ ꯆꯝꯕ ꯗ꯭ꯔꯦꯁ ꯑꯣꯏꯔꯝꯕꯁꯨ ꯁꯦꯠꯇꯣꯛꯂꯛꯄ ꯈꯨꯗꯤꯡ ꯃꯤꯐꯝ ꯍꯣꯡꯕ ꯉꯝꯗꯕ ꯃꯒꯨꯟ ꯀꯌꯥꯗꯨꯅ ꯔꯥꯁꯤ ꯍꯥꯞꯂꯤ ꯃꯌꯥꯝꯗ ꯆꯤꯕꯣꯟ ꯉꯥꯡꯅꯩ ꯑꯁꯤꯔꯣ ꯃꯕꯨꯡ ꯍꯥꯏꯗꯣ ꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯐꯖꯩꯅꯦ ꯃꯁꯛꯁꯤꯗꯣ ꯏꯌꯥꯗꯨꯝ ꯑꯣꯏꯅꯤꯡꯂꯛꯂꯦ ꯅꯨꯄꯤꯁꯤꯡꯗꯨ ꯋꯥ ꯑꯃꯨꯛꯁꯨ ꯅꯣꯛꯃꯤꯟꯅꯩ ꯃꯌꯥꯝ ꯐꯝꯂꯤꯕ ꯑꯗꯨꯗ ꯀꯟꯊꯣꯛꯂꯒ ꯏꯃꯨꯡꯗ ꯍꯥꯟꯅ ꯆꯪꯁꯤꯟꯈꯤ ꯃꯌꯥꯝꯗꯨꯁꯨ ꯑꯔꯅꯥꯞꯀꯤ ꯁꯥꯊꯤꯔꯞ ꯇꯧꯕ ꯃꯁꯛ ꯏꯂꯦꯝꯅ ꯃꯒꯨꯟ ꯑꯃ ꯌꯥꯎꯕ ꯃꯇꯧꯗꯨꯗ ꯈꯧꯇꯛ ꯆꯥꯏ ꯊꯩꯕꯤ ꯀꯤꯔꯨꯝ ꯇꯝꯅ ꯆꯪꯂꯛꯏ ꯆꯅꯨꯅ ꯅꯥꯀꯟꯗꯨꯗ ꯐꯤ ꯑꯃꯅ ꯃꯃꯥꯏ ꯃꯃꯤꯠ ꯅꯥꯟꯊꯣꯛꯇꯨꯅ ꯐꯝꯂꯝꯃꯤ ꯏꯁꯤꯡ ꯂꯩꯕ꯭ꯔꯥ ꯂꯩꯌꯦ ꯌꯥꯝꯕꯨꯡ ꯑꯁꯥꯕꯔꯣ ꯑꯏꯪꯕꯔꯣ ꯂꯨꯝꯕꯨ ꯁꯥꯕ ꯂꯩꯅꯤꯌꯦ ꯄꯤꯔꯣ ꯆꯅꯨ ꯏꯁꯤꯡꯗꯨ ꯂꯨꯝꯕꯨ ꯁꯥꯍꯜꯂꯒ ꯑꯔꯅꯥꯞꯇ ꯄꯤꯔꯛꯏ ꯑꯕꯦꯝꯃ ꯊꯩꯕꯤ ꯇꯞꯅ ꯃꯃꯤꯠ ꯄꯥꯡꯂꯛꯏ ꯁꯦ ꯌꯥ ꯀꯥꯊꯣꯛꯑꯣꯁꯦ ꯁꯤ ꯆꯥꯁꯤꯟꯁꯦ ꯊꯩꯕꯤꯁꯨ ꯍꯥꯏꯕꯤ ꯏꯟꯕꯤ ꯑꯃꯒꯨꯝ ꯇꯞꯅ ꯃꯌꯥ ꯀꯥꯔꯛꯏ ꯑꯔꯅꯥꯞ ꯒꯨꯂꯤ ꯑꯃ ꯊꯩꯕꯤꯗ ꯏꯟꯕꯤꯔꯛꯏ ꯁ꯭ꯄꯨꯟꯅ ꯏꯁꯤꯡ ꯈꯔꯁꯨ ꯏꯟꯕꯤꯔꯛꯏ ꯀꯩꯝ ꯇꯧꯔꯔꯣꯏ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯣꯀꯣ ꯃꯄꯥꯟꯗꯒꯤ ꯃꯦꯝꯇꯣꯟꯅ ꯍꯥꯏ ꯆꯥ ꯍꯩꯅꯕ ꯇꯧꯔꯛꯎꯅꯦꯍꯦ ꯅꯣꯏꯕꯣ ꯑꯩ ꯆꯥ ꯑꯝꯇ ꯄꯤꯔꯛꯈꯤꯒꯦ ꯍꯤꯞꯄꯝꯃꯨꯀꯣ ꯑꯔꯅꯥꯞꯁꯨ ꯇꯞꯅ ꯄꯣꯊꯥꯔꯝꯃꯨ ꯌꯥꯝꯕꯨꯡ ꯃꯤ ꯂꯥꯛꯏꯁꯦ ꯊꯣꯛꯎꯈꯤꯒꯦꯀꯣ ꯑꯔꯅꯥꯞ ꯍꯧꯒꯠꯀꯦ ꯇꯧꯕꯒ ꯊꯣꯏꯕꯤꯅ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯐꯥꯔꯛꯏ ꯄꯥꯈꯠꯄ ꯂꯥꯡꯇꯛꯅꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯑꯔꯅꯥꯞꯇ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯑꯔꯅꯥꯞ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯇꯨꯗ ꯃꯥꯒꯤ ꯃꯈꯨꯠ ꯅꯥꯝꯃꯅ ꯊꯝꯂꯛꯏ ꯌꯥꯝꯕꯨꯡꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯗꯤ ꯑꯔꯣꯏꯕꯅꯤ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯝꯃꯨꯀꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯨ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯑꯔꯅꯥꯞ ꯊꯣꯛꯂꯛꯄꯗ ꯃꯌꯥꯝꯗꯨ ꯃꯍꯩ ꯚꯛꯇꯤ ꯇꯧꯅꯔꯛꯏ ꯊꯥꯔꯤꯕ ꯆꯤꯌꯔꯗꯨꯗ ꯆꯤꯡꯂꯦꯝꯅ ꯐꯝꯊꯔꯛꯏ ꯑꯔꯅꯥꯞ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯅꯨꯄꯥ ꯑꯃꯅ ꯃꯕꯨꯡ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯦ ꯑꯉꯥꯡꯁꯤꯡꯒꯤ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯂꯦꯞꯊꯣꯛꯆꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯏꯕꯦꯝꯃ ꯑꯅꯤꯅ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯆꯕꯅꯤ ꯑꯔꯅꯥꯞ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯐꯝꯂꯤ ꯂꯩꯃꯁꯨ ꯑꯔꯅꯥꯞꯀꯤ ꯃꯇꯧꯗꯨꯗ ꯋꯥ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯏꯅꯦ ꯍꯣꯏꯅ ꯂꯥꯛꯆꯔꯤꯁꯦ ꯇꯥꯗꯅ ꯇꯥꯛꯄꯤꯔꯤꯕ ꯑꯁꯤꯃꯛꯅꯤ ꯁꯤꯗ ꯏꯕꯨꯡꯉꯣ ꯍꯣꯏꯒꯤ ꯑꯌꯥꯕ ꯑꯗꯨꯗꯪ ꯄꯤꯕꯤꯌꯨ ꯄꯨꯟꯅ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯔꯒ ꯃꯈꯥ ꯇꯥꯕ ꯑꯐꯕ ꯑꯣꯏꯅꯕ ꯈꯟꯅꯁꯤ ꯃꯦꯝꯇꯣꯟ ꯑꯔꯅꯥꯞꯇ ꯇꯞꯅ ꯌꯦꯡꯂꯛꯏ ꯃꯤꯀꯨꯞ ꯈꯔ ꯇꯨꯃꯤꯟ ꯐꯝꯂꯝꯂꯕ ꯃꯇꯨꯡ ꯑꯔꯅꯥꯞ ꯌꯥꯝ ꯆꯤꯡꯂꯦꯝꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯏꯆꯟꯁꯦ ꯑꯉꯥꯡ ꯈꯔ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯍꯣꯏ ꯑꯍꯜ ꯃꯁꯦꯜ ꯌꯥꯅꯕꯒꯤ ꯋꯥꯔꯤꯕꯨꯗꯤ ꯂꯩꯅꯔꯝꯒꯅꯤ ꯑꯗꯨꯕꯨ ꯈꯔ ꯇꯞꯊꯈꯤꯁꯤ ꯇꯍꯥꯕꯗꯤ ꯄꯥꯝꯖꯗꯦ ꯃꯁꯤꯃꯛꯅ ꯂꯥꯞꯅꯕꯒꯤ ꯋꯥꯐꯝ ꯅꯠꯆꯗꯦ ꯃꯇꯝ ꯂꯦꯞꯄꯗꯨꯃꯛꯇꯤ ꯊꯨꯃꯜꯂꯦꯅ ꯈꯜꯂꯤ ꯑꯍꯜ ꯃꯁꯦꯜ ꯌꯥꯅꯔꯒ ꯂꯩꯕꯗꯨꯗꯤ ꯑꯀꯥꯏꯕ ꯊꯣꯏꯅ ꯂꯩꯖꯗꯦ ꯑꯔꯅꯥꯞꯀꯤ ꯋꯥꯍꯩꯗꯨꯗ ꯃꯦꯝꯇꯣꯟ ꯋꯥ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯔꯅꯥꯞꯅ ꯊꯥꯡꯂꯛꯄ ꯈꯣꯡꯊꯥꯡꯗ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯀꯨꯁꯤ ꯇꯧꯕꯗꯤ ꯃꯥ ꯉꯝꯗꯦ ꯏꯇꯦꯟ ꯇꯦꯟꯕ ꯋꯥꯍꯩ ꯈꯔꯗꯨꯅ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯅꯅꯕ ꯂꯩꯍꯟꯈꯤꯗ꯭ꯔꯦ ꯂꯥꯛꯂꯤꯕ ꯃꯌꯥꯝꯗꯨꯁꯨ ꯃꯕꯨꯡꯒꯤ ꯄꯠ ꯇꯠꯄ ꯋꯥꯍꯩ ꯈꯔꯗꯨꯗ ꯍꯣꯏ ꯃꯥꯏ ꯍꯥꯏꯅ ꯍꯪꯒꯠꯄ ꯉꯝꯗ꯭ꯔꯦ ꯃꯌꯥꯝꯗ ꯚꯛꯇꯤ ꯑꯃ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯅ ꯇꯧꯔꯛꯏ ꯃꯌꯥꯝ ꯆꯥ ꯊꯛꯄꯤꯈꯣ ꯂꯦꯡꯁꯤꯟꯕꯤꯈꯣ ꯑꯩ ꯏꯃꯥꯔꯖꯦꯟꯁꯤ ꯑꯃ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯏꯐ ꯐꯖꯅ ꯌꯥꯅꯕ ꯄꯨꯔꯛꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯒꯨꯝ ꯌꯥꯏꯗ ꯏꯌꯥꯒꯤ ꯋꯥꯍꯩꯁꯦ ꯌꯥꯝꯅ ꯐꯖꯩ ꯏꯅꯦꯅ ꯌꯥꯅꯤꯡꯗꯕ ꯑꯃꯠꯇ ꯂꯩꯇꯦꯗ
Upai leite lei maso Arnab ki patat pa wahai duda yaningda yai haidokre. Arnab nakpit tawrai. Ahoy ine. Thembi du sorhan ba kawba makai masa anabado kawba makai na thangatuna mapanda kari hainari haiduna Arnab na kari hairak haina langtak naramba pumba haujikta tanena tarai. Kuina minong tamludraba maksiluraba maithongdo tapna nakpit tawrai. Janu matawduda ngakladuna. Yambung sayam singdra. Thembi amuk sunoglei Janu di kyanama ingaw na tingag kingli. Mabunggi mitadi angang majagum uribanido. Mana yadanadi ainasu numit lepthoknabado hek ngamjade. Ichanupan hairisisu akaiba yaw-yawdi. Chahi yamjubani inaw nauribani. Anduna mabungna mayung maikay panaga haying migi yumda janaroidrana pakhajarini. Memtona hayna wapumba yasinana basilakli. Laymaso pailite hoy haiduna dumo kumlakpa tabani. Iche, adugidi kahimta wabigano. Nanaw na ijamak ni kana ahay-hayta loina tanadoyni. Hoy, mabung ibungo na haibirang bawase yamna laybak macha takre. Machansi taha honggo pamjade. Adu supay, chanalon chani. Tawbadabu mabunggi ayamba pibirakpado nanaw na kaurang na ngaijari haibasimati kaubiganu ko iche. Layma, iche na haidokiba wadi ngakta na to oyne. Thamoida chingnaba thamganu ko. Tha amani leiraga mabungnaso soidana yaba matam ama pirakanida. Chingnabaga mata leite ko ije thamoi se konsengni. Imaubu masangamdi hai amta unajage yangadro ije. Karigi yandani jangaw. Layma madi lakminaba nupi aniga Themigi roomda changlakli. Hangjikta mamonoklam maithongdo nunglei amana humkibagom layma umada hanagi phibamda hanjinkre. Masa fibar tawramina hidak bijakre phamu sida. Janu lagriba nupi ahumdugi hidat bi. Laymana. Bema ichaba kayam ka nangamdabano. Naba yade hairamidudi imana. Thembigi hekna kana phamtharaga makokta tapna nanthabirai. Thembidi hainadabana masado ipundum punkalakli. Phone gi screen ngalakpaduda mijina yengi. Harau do. Chingnaba yaba maithongdo utkanu ka bema. Thembi message to parudrabaso screen duda mayek singna uri tapna nokfit tawrai. Yam kana ngamdaba nati dayma. Memton machana harau tawrakpaduda thamoida harau ma phaujai. Aduni naba yade. Imana imaubu thuna dawba lakdoini. Nabungna nangse angang oidi matam khara leijagi sanuna hai. Kaisu kaide ko. Laitho Ijasidi yum haise yam nungsibani. Ima su ningolni na khangi. Adubu atopa lang phangdi tawba yade ko. Ima thamoi kai bangamjaroi ko. Theibi noklei noknaba honabada maithongda awaba ma oiribani. Laymaga lakminaba nupi mana. Layma nangdi swargase nakuna lama phangbaga chap heng manare. Asuk phajaba namaw amana yumduda nganthoiradi awatpa mata leiraroi. Narai baksa thina phai koi bemana. Amana mo. Amoinba. Phazakre. Asuk hek phajaba changkhon binupi Manipur lebak sida ani suramoibo. Mayamgi waduda memtona nokladuna. Ina mayamna pangthai thagat piri tawrisi. Thagat banati eje sibu phajade hagero. Imau sibu phajade hayari braba. Khangde. Ije mabungdo khara thembiyo ko. Nanaw ngai ngamjai ko. Janu pukningda mathanda khalli. Overacting mayam sa ubada theibi wantharakpa soidreba. Imau ye. Manglangi imau bu oidoribra taibanggi imau bu oidoribra. Chinda imau oithokidana taibangda imau oiba phangda tok tarene tawrise. Sese imau naba phanaba ahawbado chaningba ma leiraga chawko. Yarani ima. Hey, tahoidene he lawdaba. Sese Lausilo. Lauro. Namana nungsidana pirini. Sidanate. Yang wali ko. Imauda naba thuna pharako. Adudi ima hoy mo yaukrage ko. Memton lay mo hoyga puna thokre. Janu phamungduda phan jongkhalai.
Karam ka na inok pahiramino. Wachi nga nuko. Wachi nati, narol jomo. Nupia, luhong bayar ba na? Thaybi Janu daging laga nuksila Janu hena gyan ngawri. Thaybi ki matang jada ba minok tu na hena makuk tu ngawhalari. Tukatche he yamna. Kapaya di haye. Dog pa pamcha ba ni madi. Aduna dog ta bayadi. Tanja tu da message amuk lae. Jet kraba. Thaybi sunak minok mi reply ma piri. Kapra. Kapti. Dokfe tawi. Anduni dana. Kiss emoji amuga sa hapchilakli. Yambung na nangi khongthang khuding takani. Aina yaba pitaba khongthangdi nang thangba yade ko. Arnab ki thaja daba emoji tu upada Thaybi khangpre khangi tapna mong reply pire Hiram khuding amabu oigera Yambung da hana hiram dawni. Aina pugna magtakani ko bema. Abema. Abema. Kaplam ganu ko. Yambung na hayri se nangyan tay ko. Umdohin mali. Thaybi amuk sunok petawri. Janu maya kama makay mamit ani lokthok laga nakanduda asama murti ko machinengda phone da yengdi. Thaybi phone do log tawsilaga tapna mamay leitor Kuidhoroga. Ingon amda siglo. Kuhiba. Amda siglo haiba. Ko haindano. Nawada. Sida khangaba. Kuidhoroso. Thaybi Janu ge kota khangse sikli. Mangdina trine. Ay hingli ne. Thaybi suklap dawna. Kohino. Janu mamit managa do lawthorak laduna. Kari matang tawrisibo. Aidi ay say sira boy thawai oiraboy ningore. Natraga mang oirar jala hana khalurini. Janu. Ay say yang waman kre ko. Ay lambi pumba maikay khuding pamsilamboy khaluri. Adugo thajadana anguba leichilamana ama manong ni babu may thibi mga layrak pagong pauri. Yambung na dro haujukido. Kay na haisibo, awain kiro. Thaybi tamna nagfit tawri mukso. Lay mo yawrak baga wari pumba tamli, jatminaruruba ahal singduso haraw nungay na daba kari sulay tahalakli. Laybang maja antok na takri mabung duso. Mama ibi maduna pokpa ni haibada antok na lemjay. Dada, adudi afaba numit ama asomdagi pau lakpaga najan dadagi nakta pau yonjay aglaki ko. Hoy ibema. Sayon di mama koy nangangnariba pumba du taraka Thaybi na ulakpa matawaduga hena koy sawnari. Mayam pamliba dudagi buk haugalaka mapan thokri. Sumangda khaundana layriba kariya chawbadu thawdokduna thoki. Hai, asina mukaday jano tawrisina. Kaimta saramde ngaw jalo siba. Nungtil numidang wairamgi matamni. Numit kharadi laitharakli. Thaybi masado chok te haiduna phamungda hiptuna lairambani. Phone lakpagi makholduda tapna phone da yengli. Number khangdaba ma oirambaduda ahanbada paikhatte. Call do anirak ahumlak hanba ko balay tatawrai. Akwan badadi tapna paikhatli. Hello. Thaybi. Thaybi sayon oirambaduda ingangai. Janu dagi number lobra. Kay lerage. Amdo na si. Ay siyang di. Kuiroy. Uhamdang harang gitong ni. Sida siyang hayo. Thaybi. Please. Nang nahay ba ay yaki ba ni? Nasi ay request si matang di. Nangyapam tok pa nakali. Thaybi ngay hag tuminlay. Kay lerage. Sayon do mugtap na. Please. Thaybi. Ay wahamdang haijage. Nang lerang machin paubadang tukbiro. Isangam de kangi. Ay matam ko'y nalawroy. Ay nang nahay ba do ay yagi. Ay nangon na kayam te hayroy. Sup na tanggi wahaya makakhay ningi. Ayaw re ngay ri. Patukbiro. Thaybi phone do kaklaga tuminlay.
Hanjin hanjin call tawraki adubu ma paikhatri khanba yaba khallaba tungda Arnabda call tawi mathau jinbanara call du paikhalaktre hanjin hanjin tawsali thoibi adu su pairaktre message ama lai sayon gini nang nei banung si bangam drapaso ai waroroi thoibi adubo nang banung si jaba moina mioi ba magi minung se do yinglaka wahai amatangdi haina bagi tanjara bibi masina punsigi aroi boy kro hairapaso ai yage thoibi Thembi kari khamgani khumpham khangdre sayongi mataududa nungai tabasu phaurai aduk hakna mangonda akaibadi chatpa leite sayona nungsi ningai ka kanjabani aduk thamoi singna hairapa wado ma kanthokpasu ngamdre Arnabna call parak tabadaki masaro songningdai somdana message do manam thajilai akon bada thoibi aroi boina magiso wahai kharadi hairaki khandana tapna thorakle Sayon leirak machinduda leptana leiramba do ma oi manakta tapna changsali kari ai gaibano ai koi bearoi isanu ngai tabani kakhalo kahigino sida sum hayo thaibe sinoi gi lekai ni ai bu kitang de understand to bi ko doroge ai bu jingnabra ai sayam phatana khanbi gano ngasi phawba phattaba mata ai gi punsina tawdri tawsu dawre Nangi mataududa ikai ba kharadi phawi kahaidano tatwese lapna jaloi anakpa mafama mada aroi boina ai nangi wahai amatang dajaraga punsi chupa tumin leikragi thaibi machi lengda adamak lemle sayon gari ki thongda hangdakduna driver seat da kakhatuna phamkre thaibi sutapna junction duna karai yam la pe ko ai khangi yam lapna lakti Anido lekai dugi maning oirap lamhang ama leibadai dagi kharai helap thawraklaga labuk lomna changba lambi du da gari du khamle haido wado hairo thaibe handak mapok sida nang nei banung sibi bangam drabaso karamba mapok tadi nangi nung sibado ai kyo he bangam gane mapok tu khak haibiramo mapok adu phawba ai na pham dagi lamna leke Thaibi sayonda yenglai nungai badi natti maso adubu thamoi anigi ningbadi thamoi amakhakna thunganba ngamba natti adumaina haigano naibakta tamamlabadi nangiso engondagi henbi ama soidana nangi punsida lakpo isano engondagi matik mayai leiba henkibana nangi thamoida lachariba mahak adubo aina maithiba piduna nangi thamoi bu joy tobadi ai ngamdrabasu aigi khamdadi Nangondagi henbi ama mapok sida laklaroi laksula halaroi Thaibi khamde sayonda yengnambadagi mamai leithorai mapok kaya daso aigi phida thabi bangamnaroi hairibra mapok kaya dagi manungdagi mapok amatangdi aigi saru khaibi bangamlaroi sira amuktang pokpa mapokne anirak suna pokadaba leite sida henjina khanjina kumse Aisha nungaiti wahaiduna aibu otpa masing kangda hengaliba kaigina nang yam phatbande thoibe tse sayon thoibi da yenglai aroi boy resting asina ibung amakom nang bo respect tawjage nachana makom ai boloi nabiyo ai nangasi angau boy baso nang nani ai nangasi mai thakte hiptuna khangbaso nangna Aroi boy rasi ai adubo aigi thamoidagi nangi nungsibadu madi mudhalaba thoibi adudi nasana mutat kadabane isana chukhatkiba mainati nangna chuhankibani nungsiba phawbase aigi iral oifam thokte nangba nungsiruba aigi iral oibadi ira leitaba mesak ama hoinaba honaba ai tabane aisu angawba oirage Nangi nungsiba na ngawduna chatbasu chatba naphamda ngawba oibasu oiba ai bu warawgan adu hairamlaka sayon gari dagi kumthakre Thaibi ngakna yengi gari mamangduda leplaga phone du lauthoraklaga mamada call tawi Hai nangna jalisina kaidana ngasai dai phone tawbasu paide wa mata chu nina ta nangang na ba phangnaude
Ima, ay nupi chele. Ha! Sayon, phone do off tausilaga pocket hap chele. Gari ki thong do driver side ki hangtok laga Thoibi ki khutta pairiba phone do tap munki. Hey, kaigino phone mulida? Sayon, kari sa khumlamdabi thong do lock tausilami. Thoibi ki phone do so off tausilaga pocket pun na hapjun ki. Gari do da nga tharaga tep tu na lay. Thoibi thong hangnaba manungda phanaka na hotnay. Kapli tawraklabani pakhat pa na. Ando bulog daw kibana upay laytre. Namit su tasilakli. Amam angan sinarakpa madam, yachanglakpa madam, mikup kharagi matungda athing manumidang oiraklagada pa madam ado yausilakli.